Manipur top channel ki maikei digi maru ebi I pau sung myam na thamjari ahanbada kangla pau gi editorial myam special content mo nela khosrakan myam da ahanbada thamjari lal gi waroi se leitri ba makai loikham nai da wathok leihigani lan gi waroi se leitri ba makai wathok amagi matung wathok sung mathang thok tuna leihigani state asigi asabu wathok sung gi manung da ama oiriba illegals immigrants sin kuki jau narcotics na Manipur gi apun masakta masya tana thugairaga makoi gi tokhaiba laibak siamnaba landarak libasida kari gi damak mitei singi mathakta atamna na mihat mipun satharibano Manipur apikwa furup ama oiraba su tungan ba mioi kanglup suna khundapa phamne tawbata bu furup asina puna khundaminari ba mioi singi marakta mitei singna masing yamba oiduna kanglup singi Big Brother gi saklo lauduna puna nungsi sanan laiminari bani mitei singna kanglup masa singi Mapa mama gi saklon lauduna sahi lising kya lisang sina apun bagi sakta ngak tun lairakhiba oibana illegals migrants sin kuki jau terrorist na makhoi gi wakhalda mitei singi mathakta landa duna mitei gi kangkul muthalabadi makhoi gi mayokta ayat apan piba ngamba kanglup amata leiti habigi wakhalda atamnana mitei singna makhoi gi target oirakhibani lawi Koki singi wakhalda koki community sing malem gi lepak sing da soina khunda tuna lairi loidana Manipur makhoi gi Hopam satpam later busu namduna mokhogi yumpham thonduna kuki singi oiba laiba ama semdriba phaw landakigani haibasini mata asida lairakli bu waphamdi mitei community singdi malemgi tungan laibak singda leitrabra amadi horapam khangdaba mitop kuki singna Manipur khakta natana malemgi laiba amatada makhoigi tunganba laibak semba kaidongai dangamloi maramdi kuki hairiba kanglup asigi sapsaba horakum khangdabagi mathakta makhoigi oiba tunganba laiba amalaiti amata laiti masimangna makhoigi panam kaidongai du saphangwa ngamloi habisi kakpa yatra pu waphamni mapa leba khara dagi tungan ba mioi kanglup khara gi mateng phangi haina makhoina makhau pongliba asidi kuki singi masagi mapa mapu gi oiba lining lot leitabadagi atopa kristel lining laurubadagi lining lot manaba singi maraktagi asum aran khangdana khangtap gi oiba mateng tawbani mateng tawribasi asumba khanglakpa matamda handokhigani kuki terrorist na aranba puwari nat amadi Ranmilon semjinduna atopa laibaki miyambu lana lamjingnabu hotnaduna lamgi mapu oiraknaba lal haubagi thabaksin sathai haibasi malemgi miyamna pumbana khangnare masina maram oiraga malemgi miyam amadi kuki kangluki community singi maraktagi phawwa makoida thajapa leiraktabagi mami sauna taba hore Koki community haiba kanglup masa singna phawwa makoi kuki nate lal asida aikoi yaudi haibagi khulaw loroklibasni Matang asida ningsingningai oiribadi asumbadi matam pumbagi sumduna tatlai aduga aranbana asumba sabadi matam kuina sati asumbadu khanglakpa matamda aranbana asumba sabasingi mayokta miyamna onsilaktuna makhoigi mathakta sairak pirai haibsini Manipurda miramdagi sanglakpa sin kuki narcotics singna mamang sahi English singaniga kunga homdagi me ahumda khanghaudana yelhomi mitei singi mathakta landaraktuna apunbagi saktam thugairaga terrorist singi oiba laiba ama semgani hairiba simak aranba khongthang oibana kaidongaida maipakpa ngamloi masida luribadi lalasi proxy war ni hairibasina asumba oirabadi wathuk asigi woroisin tarai na prokpa ngamloi masimangna wathuk asi tha taraga turuk mapung phajulaklaba phawba woroisin prokpa ngamdana lairakhibani haibada haimamba thoklaroi Manipur gi apun saktam thugaina bo honariba terroristing lakshinba ngambagi pangat lainga amari yellow singi mafamda lairabasu lakshinba ngamdana lairibagi maramdi wathu asi political transparency oibadagi India gi security force na makhoi bungak sianduna thambadagini laibak thugaina ba landarak tuna miwe kya gi punsi khangmu thakta pikhamna hanba lanthum kya mangan takhanbagi war crimes athariba sida karigi damak makhoi bungak sianduna thamlibano haibsini la laitaba laiba adu tangdu laitaba oi Lal mayuk nariba mapamadugi miyamna lalgi maisirang mayuknai mikap mirau kolna nakong singja iyai heba kangla pawgi editorial ahanbada miyam special content moina miyamna thamjari Makasa tharak poina topa pawna Minister Kasim Basumgi yumda bomb pakai halamba yaning topa phungtok narakli Manipur lenga ki Transport Minister Kasim Basumgi urkulgi Khamlai khongda leiba mayumda ngarang sakangdaba singna bomb pakai halamne hari ngarang numidang pung nipan ga makhairom taba matamna satharam thawdu da minister masamakti mapamadu laikiti thawdu thokpagi paw phangmadi urkhul police ki kangbu amana mapamadu sangsinduna yengsinki adumaina ma pakhaibi thawdu da misimina amati aso apan yaukibati leti hauzik phawbi oinadi kanana karigi damak thawong adu satharam libano haibigi paw laitri
Urkhol Police ki maikaidigi thaudo oduga mari leinana case ma lakhotuna makhatana thiba humbagi thabak sa thakre haidi Amaramda Minister sigi yumda bomb pakai halambagi thawong adubu maikai kyadi yaning da phongtok narakli Raphai Katamlong Tangkhul Mayer Ngalalong Northern Raphai Student Union amadi Thawaizau Hungpung Young Students Organization ki maikai digi sirol thadoktuna thawong sibu yaning da phongdorakli Atopa paamana Ziribamda bomb amadi numai kapsilakre Ziribam district ki Mangbong Mitay Khulda na numidang pung tareka makhairam tabada Mangmung Kuki Bole Pele samadi Saizang area di Kuki militants na masingyam laba bom amadi numay round kya kapsilaktuna akan mamong da landara krehari Nungmay amadi bom round kya kapsilaklaba matung Mitay Khul asida hanadagi hauduna khul ngaktuna laiba Beles volunteers sinasu khut handuna nakal anigi marakta sauna khutona kre Amaramdana Comrade Birgi mapok numit pangtokre CPI Manipur State Council ki matam sana thaupuram laikhidraba Comrade Thoksom Birgi Maudragani Pansupama Poknomit Thauram Pangtokre Kaisamthok Local Council amadi ICDC CPI na Sinduna Rupamahal Tengta leiba Irabot Bonangasi Manipurna Stehut Panglaba Matunda Kumza English Samapan go Humdragani Toida Sagolban Kendra ki MLA su Weramba Comrade Asigi Mapoknomit Tharamasi Pangtokibane Tauramaduga Mari Lena CPI Manipur State Council ki Secretary L Thoirena Fungdokibada CPI ki oina di satliba thasi yamna maruiba amani Khunai asida awan mama purana bigidamak laikhidraba Comrade asina asoba thaudang kya lorongki Khunai asigidamak makna loramba thaudang singthabigi loiba nairaiki laikhidraba lusingba sigi photo laikatuna ikai khumnabaga loinana pangthokiba Tauramaduda I took Manipur ki General Secretary L Sutin Kumar CPI M Manipur ki Secretary KSA Santa Yauna Comrade kya susar yaki Ahan bada Assam Rifles na matam sang na Indo Myanmar ki ngamkai ngakli hairaga Myanmar ki leptana kulai kya pusilakpa ain kai na mitop kya sanglakpa madi drug lalonbi ki thawak kya leptana sa tharakliba sida Assam Rifles ki hanagi DG Lieutenan General Gen.PC Nair na Kari touraga leirambano haina BSF ki hanagi ADG PK Mishra na PN na phongdokre Social media Facebook ta Lisipriya Kanguzam na phongdorakpa wafam khra myam na thamjari East Timor ki Prime Minister Sir Gusmao na Manipur miyam da hauzik thoklibi rang siga mari lainana pirakhiba message ni Free Manipur. So right now we are facing this huge communal violence in Manipur between two communities, Meitei and Kuki, and many people have died. Like the people in my own village are living like refugees. So that's why I'm saying this. Oh, please, community Manipur, please stop the violence. Love each other, cooperate with each other. We need peace, not violence, please. This world is full of conflict, full of war, full of suffering. Please, build peace from the communities. Please, it is an appeal from East Timor. Please, stop the violence. Cooperate with each other, talk with each other, love each other. Thank you, sir. Makasa tharak po na to papaw mana Myanmar military junta na tang na thokpa ama oina ising isaw gi awawa nang labasingda merai bakti gi mating ni khe Myanmar ising isaw thokliba si thengna na bhona bada junta na yamna tang thokpa ama oina merai baksing digi tengbang pibina ba taksin kre haina paw gi source ama gi matung ina phongtokli Myanmar typhoon yagi lakhibadagi isaw thoktuna masing yam laba myoi kya ma awaba meunari Typhoon Yagi Lakibasina Maram Oiraga Thailand, Vietnam's Laos Samadi, Myanmar Ising Saomadi, landslide Hokpadi Mio Sahungi Matak secret. How Kiban Maizu Mitagi Horaga, non lepa late and a suban Maram Oiraga Ising Sakokli, Myanmar Oina de Mioi,
ला अनिगा लिसिंग कुंथ्रागा मंगा लेफम जाफम लेहंद्रे हाइने जुंतागी माइकेदगी फोंदोखरे इंग लिसिंग अनिगा कुनगा मथोइगी मतमदा जुंताना कु चतखरबा मतुंग तारकपदा लेबा असिदा लानगी अवाब सेथिंग मयुकनदुना लेरिङै सेरा असिदा इसिंग इसावगी अवाब मयुकनबा असिना मियामदा अमुक हेन अवाब मयुकना हले कैपिटल्स नेबिताओगी खा थंगबदा लेरिबा तांगुदा लेरिबा रेसिडेंट सिंगदा इसिंगी इसाव मरकता मैक्सिट राप सेम लगा होंदोक होंजिन तौबगी थबक चथरी हौजिकसु इसिंग इसाव ओसिना मरम ओइरगा मियोय क्या अमा युमथक्ता तोंगलगा लैनरी हाइदि तांगुगी मनाक नकनबदा लेबा मोनास्ट्री अमदा मियोय चाहुमलोम हेना संजफम लौदुना लैरि हाइदि इसिंग इकोय कोइसिनदुना लैख्रबा मरमना अखोइना साना थनबा पोचैसिंगी अवाट मयुकनरे हाइदि अखोइना साना थनबा चिंजाक इसिंग अमदि मेडिसिन मरुओइबा प्रायोरिटी ओइदि बुद्धिस्ट की लैंगांग सेटपा लांबोइबसिंग इसिंग इसाव मरक्ता थोलकपदगी सक्तमसु उइ हाइदि हौजे अखोइना इसिंग इसावगी अवाबा मयुकनरिबसिना मरम ओइरगा सांगा साना थकनबा चिंजाकना सिंबसिंग अमंग आता थोकले टाइफून यागी लाखिबसिना मरम ओइरगा नोंगलेपा लेतना सुबदगी साउथ ईस्ट एशिया की लमदमसिदा इसिंग इसाव मयुकनरकले मखोइना सामुना सिंब तोंगदुना इसिंग इसाव मरक्ता लंजेनरकपसु यावे हाइदि गवर्नमेंट की ऑफिशियल सिंगनदी मिरैबाकी गवर्नमेंट सिंगदा कॉन्टेक्ट तौरगा रेस्क्यू अमदि रिलीफ की थबक थरमसिंग सिदा मतेंग पांगबिनबा तक्सिनख्रे हाइना जुंतागी शिपमेंट्स आउन हलाइंग फोंदोखरे अखोइना रेस्क्यू अमदि रिलीफ मिशन पैखतपगी तंगाई फदबलै म्यांमार मिलिटरी की माइकैदगी मपा लेबाक्तगी ओइना ह्यूमैनिटेरियन की ओइना पिरकपदा अथिंग लैरि हौखिबा चहीदा एड्स ग्रुप सिंगना साइक्लोन मोर्सा लाखपदगी विक्टिम ओइख्रबा मियोय मिलियन क्यादा तेंगबांगी पोचैसिंग पीनबा होनबदा अथिंग थमखि म्यांमार की नोंचुक थंगबा मरमदम की सरुकता साइक्लोन मोसा लाखपी खुदोंग चादबा मयुकनखि मतम मदुरु यूनाइटेड नेशन की माइकेदगी म्यांमार मतेंग पांगबद अयाबा पिरखिदबा दो अकनबा मोनो यानिंग बुटखि UN ऑफिस फॉर कोऑर्डिनेट्स फॉर ह्यूमैनिटेरियन अफेयर्स UNOCHA ना फोंदोखिबा वाफम अमदा जुंताना मिरैबाक्तगी इसिंग इसावसिदा तेंगबांग पिबिनबा हाइजरखिबगी मतांग असिदा करिगुंबा कमेंट अमता पीबा तौरोय हाइना सुपल्लि तंदंग सुना थमजरमगे दुगा हौजिकुइनदी म्याम पाउ सुमतांग सलुसिनजरगे मसु म्याम पुना नौबा अपडेट ngaminesena channel sugi makedeg simyang famda makha tana thamjari।